Yan hanamaktada mangan media bu yengbiriba nungsijaraba Kristagi igi marida ipa ipalsing ima ibel isininaw aduga ireisa ireikai amadi nungsijaraba isininaw punamapu Prabhu Yesu Kristagi mingda mangan media gi host oijariba Nobo Kumar kai samna mayang punamapu kurumjari Namit nimpu mangani chupna Nahasinggi Apha Wapaogi Khonjel haina mingthon jaba thoram mama Mangal Manipuri Christian media na sadok sabasida Miyam punamakna Pratna galona Pambaksida Paminare Hairaga Mapui Mogi Tawul Amani Kanbidona Yawi Bagidama Amuka Ikoknona Kurumjari Asigumba Yamaning Tijaraba Thorum Ashigi Nasi Nimit Kunga Mangani Tanman Milasida Aquin Hana Pizza Kraba Sedul Dagi Kara Habidi Equigi Opong the Pusingi Maraktagi Equina Nasi Nimita Equina Tamjakraba Opong the Adugi Kara Chen Chain Samato Jeraga Yam the Nahau Riba young talented Yam the Nahau Yam talent liva Mingwin a Panjarabada Chingkheinaganba Haojam Nasi Nimida Nasida Equi Reptile Mahagasi Bible student Amanate Mahaksumatagi Yam simple believer Amani Adugolena Christian Singi Youth Singi Marakta Yam challenging Oiba Yam struggling Toba Adugumba Naha Mani Mayam Punamona Magi the Mutta Pratna Tobiduna Christian Singlatagi Nam Thuirapo when Puyava Naha Masu Ilibane Maramaduna Mayam Punamagna Sijarabangasi speaker Asidamak Pratna Tobibagaluna Equigi Toromasi Yobi Nanaba Mayam da no luxury bene Sigi speaker asi Magile Pamasi Kumbi high level of the Masidagini Mahak Manipurda Tolpaquidri Hosigozimak Ibungo Mahaki Togul Tobo Moina Maite Presbyterian Chinup Sunotki Makada as a simple member of Moina Labiriba Ikai Kumna Badamatik Sarabangasigi speaker Chingkheinaganba Haojam da Nasiki topic Prabhu Yesu Kristana Thajabasingda Uhendingba Maong Amadi Chatkadaba Sajat Ichatki Matangda Prabhu Yesu Kristana Karamana Tambirami Haibigi Matangasi Mayam Punna Nasi Wapaogi Tamindanaba Mayamda Matam Asi Handuk Sarengasi speaker da Nasi Matamasi A Sinazage speaker na Matamasi Lobirasi Thagachari Pastor Nasi Mahal Mediagi from Sida Ayaku Isorgi Wahi Amani Kamina Nabai Bukanok Vedakim Nungaji Har Pungokche Ahak Se Pastor and Havi Bugumna Chologian Amasuna today Aduka Ishoyo Wahida Lamka and Kang Hava Mishat Ama Natade Adubu Nasi Icham Chamna Aduga Bible the Yarbo Wise Nasi Pato Oga Ashinakari Ovege Habadugi just a Bible gi true interpretation do I had na Mam da sundok na tak na bhon na jage ani am haibagi na tana ishor gi wahi ase mam da chumna khangina na ba tanja do clock jage na kai gumba nang ba sida asoi ba aran ba yarbadi mam na Bible ta compare tor ga yengbiyo kai gumba swear gadi the lobby gano kai gumba ishor gi wahi na haibadu hak na hajer bidu ka sanai chummi hani khanbir gadi the loksan biyo mam gi thakta ishon mo pi versiono haki Hojik message se hojidring aida ai prashna tawjike mam decision se thagachari sor nasigi pungja sida naki wahi haduk chana batan ja piwa adukim te haw pundok che ibo naki wahi adukimatik loi aduga adukimatik mapangal lei professor naki wahi de maya ani pan ba kamak thang gumane professor hakna naki wahi gas wahi da hakna lan tambi bana dragana shantron Hi donation now Singulana Dagi I have to passion hana can be the pie sure hang a lumna lobugler and I wanna keep why is the now singing from the Sandokchaba no pango pinabio Professor to Christine advantage of me amen I huzik I had no Sandokchaba Nasaki Bible verse in the Karpathok Church Bible verse the Mafanihum Tibirakane Adubu
ꯑꯩꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯄꯥꯏꯈꯠꯆꯒꯗꯕꯁꯦ ꯆꯤꯡꯊꯛꯇ ꯇꯝꯕꯤꯕ ꯀꯣ Sermon on the Mount Matthew chapter 5 ꯒꯤ verse 1 ꯗꯒꯤ 12 ꯐꯥꯎꯕꯅꯦ पाथोकचरके मणिपुरी बाइबल दगी पाथोकचरके अमहेक्सुम मियामसिंग अदु उरादुना इबुंगोना चिंगदा लेंखटले अमसुंग फमथरबा मतमदा इबुंगोगी सेबोकसिंग नमंगोंदा लाक्लमी अमसुंग इबुंगोना हाय इबुंगोना याक मखोदा बिबा होरे थवाई तोनबसिंग अदु याइफबनी मरमदी सर्गलेबाक अदु मखोयगिनी तेंथारिबसिंग अदु याइफबनी मरमदी मखोयबु नुंगाइहनबिगनी पुकनिंग तप्पसिंग अदु याइफबनी मरमदी पृथ्वी असि मखोयना फंगफम थोकई धर्म चेनबगी नमक आराम खौरांगलिबसिंग अदु याइफबनी मरमदी मखोयबु थलहनबिगनी नुक्सी हैबसिंग अदु याइफबनी मरमदी मखोयना नुंसीबिबा फंगनी पुकनिंग असेंगबा सिंग अदु याइफबनी मरमदी मखोयना ईश्वरबु उजगनी तप्थब पिबीबसिंग अदु याइफबनी मरमदी मखोयबु ईश्वरगी मचासिंग कौगनी धर्म चेनबगीदमक अवा फंगलबसिंग अदु याइफबनी मरमदी स्वर्गलेबाक मखोयगिनी अैगी मरमगीदमक मीसिंगना नखोयबु चैरबा अमसुंग ओटनैरबा अदुगा नखोयगी नथक्ता फत्तबा पुनमक थैजिल्लबदा नखोय याइफबनी हराउजौ अमसुंग थोइदोकना नुंगाइजौ मरमदी स्वर्गदा नखोयगी मना चावी मरमदी नखोयगी नमांगदा लेरंबा ईश्वरगी वा ताकथोकपसिंगबु असुमना ओटनैखे हजिक अखोयना तामिनरबा वहायसिंग असि कई करी हाइरिबनो हाइबसि अखोय नैनमिनसे अहानबदा चैप्टर 5 के verse 3 दगी हौजरके थवाई तोनबसिंग अदु याइफबनी मरमदी सर्गलेबाक अदु मखोयगिने सी करी हाइबु ओरमदो माले नाउसिंग अैना अगांग ओरिङैदगी संडे स्कूल कारपदगी सी अदुम तारगा लाए थवाई तोनबसिंग अदु याइफबनी मरमदी सर्गलेबाक अदु मखोयगिने याम तोयना तोयना नोंगाजिंग खुदिंगी मक नत्रगजु याम तोयना तोयना अदुम ताई अदु सीजी करी ओरिजानो अहाक थोयना ज्ञान ताबदी लेते अदो इसिनाउसिंगजु खल्लगा हंगगा येंबियो प्लीज आस्क दिस क्वेश्चन टू योरसेल्फ थवाई तोनबसिंग अदु याइफबने करम माइननो थवाई तोलिसे what is meant by being poor in spirit blessed are those who are poor in spirit high bible version अदुबु what does it mean by being poor in spirit thawai da ton ma hai si kaino is it talking about you or is it talking about everybody else mi ma'am gi damakta me ma'am da loina hai ribra thawai ton bis mi kudimak loin ton bra natragana akakno mi kharara si hanna hakna hangjaninge aduga thawai tonbasing adu sargalebak adu makhoi gi nena hai ji kai gino thawai tonba hai ji kari maram gi tolino aduga kaidobagi sargalebak tu makhoi gi oidorino sina ya hangni questions thawai tondabasing gi di oidaba ya oiba yadabra wahang dugi pakum jo dum pizage mayam su brainstorming tobiyo isana thiraga su yengbiyo adubu biblical oiba bible sina khanghaningba wahi judi asini thawai tonba sing ado ishorbu thajaba mi singne sisina hairibasi ishorbu thajadaba atopa ishorbu khangdaba mi singi maramda haiba nate sigi bible gi wahi sina haibase thawai toliba sing adu Jesus Christ bu thajaba ishorbu thajaba mi sing adu buni aduga makhoina thawai toliba du karigino haita de makhoi pap chenbegine thawai tonba se masana masabu thawai tole have khangzaba sa ishorbu thajaba mi singni Jesus Christ bu thajaba mi sing aduni aduga makhoina thawai toliba maram di karino koi pap chenbegine because they are sinners and they cannot save themselves. That's why they are poor. They need a savior. They need the savior Jesus Christ to save them. That's why they are poor in spirit.
aduga asisi isor thajadaba misingi maramda haiba natre aduna thawai bu tolaga isorbu makoina dakar lei haina khangba misingdo adu adugi maramda haiba verse ni aduga adu isorbu dakar lei haina kanbiba dakar lei haina haiba mising adu gi neba sargale max mi atagi nate isorbu dakar lei haina khangjadaba aduga isorbu khangdaba isorbu thajadaba misingi nate sargale adu sargale adu isorbu thajaba thawai tonba aduga isorbu khawrangba misingi damaktane verse number 3 loire tengtharibasing adu yaifabani maramdi makoibu nungai hanbigani tengtharibasing adu yaifabani maramdi makoibu nungai hanbigani sisu aina yam toina hangjaba question amani tengtharibasing aina bani habse akoina awana tarkanda tengthaba thamoi kar kanda tengthaba makal yam yame mina fu cher kanda nabadagi tengthaba ntragane something ko aina pamta thawdo me thokpadagi tengthaba any oi bi item tengthaba gi makal jadum tigyame but in this context ko bible na tengthaba single yakbani haje koi maram gi tengthai no have those who are poor in spirit makoi kappe kai gi no maram da because they are sinners and they sin against the holy God. Aseng by shorting my octa, pop toilet toba, shorna yado, pop a tore have a congatanda, show has a mission a cup jay, thank Taje. When Bible is openly, or consider Paul Magi, pop the Monticam, Monticam time, Asana, those all pop a do, or consider Paul the Khonjel pomatum that mana soul oriented the Kangambiko. Man, but consider where one to Mark Sikagematic pops and the Mino have a say. Paul na khangpa matamda adukki matik tengthai aduga tengthaba ase it is not about aigi leita lairabagi chaningai thangai leitabagi natragana setningai leitabagi natragana ningba thongdabagi adugumba makalgi tengthaba maung udunatte adubu ishorbu khawrangjaba aduga ishor se aina ai punsida kagi matik darkar leiba aduga aisi ishor dagi kayam yamna handaba ishor na pamdaba thabak se aina tawningdrasu heta tawba pap chenba miyoba oibai maramna aduki matik tengthajai this kind of akoigi awabase this kind of sadness is called godly sadness akoina ngai aina phataba mi mo oibagi maramna wabda nataba adubu ishor ningbagi maramna ishor gi standard adu khawrang jawi maramna aina awaba khangjabdo adubu kana godly sorrow ha kasu ha khangnei koina bible da sum open aduna ne tengthaiba sing adu yapamani maram di makko bunwa begin habs aduga puning tapa sing adu yapabani maram di pithabi asi makoina phangpam to ki aina ngasagi to English Bible New Living Translation haina amasulai adudagi su pajarake verse 5 God blesses those who are humble, for they will inherit the whole earth. Ado asisini ishorbu thajaba mising ado makoina pichabi asi palhogani. God blesses those who hunger and thirst for justice, for they will be satisfied. Verse number 6. Verse number 7. God blesses those who are merciful, for they will be shown mercy. See, Bible see verse see loina interconnected or loina may akoina verse amakatang segregated oina yengba yade maramdi asi singji yamna aduki mari yamna laina interconnected or loina interconnected oin God blesses those whose hearts are pure, for they will see God. God blesses those who work for peace, for they will be called the children of God. God blesses those who are persecuted for doing right, for the kingdom of heaven is theirs.
ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕꯁꯤꯅ ꯙꯔꯃ ꯆꯦꯟꯕꯁꯤ ꯀꯔꯤꯒꯤꯗꯃꯛ ꯆꯦꯜꯂꯤꯅꯣ ꯙꯔꯃ ꯆꯦꯟꯕꯕꯨꯗꯃꯛꯇ ꯈꯧꯔꯥꯡꯖꯔꯤꯅꯣ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯀꯣꯟꯇꯦꯛꯁꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯃꯇꯝꯗ this is all about ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯑꯣꯡ the lifestyle of those who believe in God. This is the lifestyle of those who have faith in God. Asi ako'y kingdom lifestyle have tayo ko. Jesus Christ na palaba, Jesus Christ na itong ilaba mi ito na orphan topa. Adune aduga nasagi ako'y na ufang matamda ako'y na verse number kay ko. God blesses those who are merciful, for they will be shown mercy. Kaya gino missing na merciful what do you say? Maramdi ako'y masama isor na mako'y mercy Haojam biba aduga nakpa kokpiba adu utpiba maram nam akoinasu itopada kokpiganiba aina aise kage matik sengdabano aise kage matik sonbano aise kage matik phattabano habasi khamsa taadi nangna nangse kage matik phattaba mino kage matik sonba mino kage matik awatpana thanba mino habdu khangta agadi nangi nachinanao awatpana thanba asonbana thanba amana nangonda lalakpa matamda nangna mongonda miyoibana haidaba wahai sizinaraga yam sathiba mongda react tawgadra yam sathiba mongda nanga thina chaigadra no nang aisu isana aisi asona mini hana khangja taragadi aigumna asona mi amna aingonda parak matamda nang adu ngakpi gani maramdi aisi aigi asoibadu isona ngakpiraga aina yam heavy heart with a heavy heart I am crying every day because of my sin. I am mourning my sin. Hai ta ko. Adugumba film da leiba humility leiba yam lowly oiba humble oiba misak ama oina leringeda. Ngon mina lalakpa matamda. Ngon mina kayakpa matamda. Nahakna kay shumangon da sauna violently react to ningoi habase ina thajay. Adunane Christians oiraba ishorna ngakpikraba misak amana mangona mi nang kaakpa matamda manasu mi adu ngakpigani. They will show mercy because they themselves have been shown mercy by the living God. Aduga God blesses those whose hearts are pure, for they will see God. Thamoy sengmi sing adu blesses those who work for peace, for they will be called the children of God. God blesses those who are persecuted for doing right, for the kingdom of heaven is theirs. Achumba tawbagi damakta persecute tawba me sing ado isorna chanbi maramdi sarglaba ado makhoigini Manipur Bible da mong yengjar ko karigumba aigi maramgi damak misingna nakoi chaiba amasung otnerba aduga nakhoigi nathakta phattaba punamak thaijalabata nakhoi yaifabani Haojam amasung thoidokna nungaijau maramdi sargada nakhoigi mana chawi maramdi nakhoigi namangda leramba ishorgi watak thokpa singbu asumna otnaike sida ina yamna hangjaningba question ma lei now sing viewers sing ko kana gumana yengbibo argadi ishordi thajaba adubu mina otnaidaba persecution ju sum tokdaba aduga awaba sum nangdaba aduga sida haigiba singsi tawdaba haita samna haibada masagi pap kidamakta wadaba aduga ngakpi haibagi thabak tawdaba aduga ishorbu khorangba adu intha tapthaba si sudok tawdo mi Christian lerangba munna khanbiyo awana khangdaba ishorningbagi damakta awana kaim khangdaba Christian lerangba Kaigumba layramni haina tumna khanbi baragadi adu tasengna aranbane maramdi if you are
loved by the world. Akoina Bible verse atopam da haibni ko. Sangsar sina nang buyam nung sita ardi nang ishor gi natte maram di nang sangsar gi ne. Sangsar asina kay kum nang na ishor ta shik na thajabo ita adi nangi thajabo du nang na manifest gani nangi manifestation adu nangi thajabo du ura kan da sangsar sina nang bu shin shiroi. They will hate you because they hated your king. They hated your master. They hated your God. Nang na seba tawjariba nang na tung injariba Jesus Christ adu sangsar sina tukachaki adugumba prabhudagi tung illaga nang na you cannot expect the world to love you ko aduga nang se ishwarna se nungsiba ishwarna se yaba adu sangsar se yaba animak se oiba yade. You cannot be both. You have to choose one. Either you should be hot or either you should be cold. You cannot be both hot and cold. Lukewarm over Christian hand lak when do it. Aduna yade karigumanang na isor ta sing thada targadi you will face persecution. Persecution higher na mina poor kani mina thina chair kani haiba khaktanate mina nangze oner kani yamna physically torture tor kani haiba dunate. It can be anything. Persecution can be in any form. Like mina nangondagi nangi best friend na laptop warambe ai nangi nungsinaramba nupana natraka nupina nangonda laptop warambe su yai natragana nangi mari matana nanga samna ningang tabo warambe yai. It can be in any form ko sigi chapchaba persecution with mina tharkani have a like natraga mina acta thina jarkani have a like it can be anything adubu nang you will face persecution for Christ's sake. Aduna adumaina mina phataba thaijala aba matamda nangbu chair aba matamda otner aba matamda you should be happy. You should be really happy because your reward is great. Isorna Bible na tambi maramdi harau zo amasung thodok na nungai zo maramdi sargada nakhoi mana chawi maramdi nakhoi gi namangda leiramba iswargi wata thokpa singbu asumna otnai khi iswargi wata thokpa Bible da ariba wallet na matam dagi horaga yangbiro kana iswargi wata thokpa kana bu sangsar sina phajana tobi ki ba yawbage sangsar sina yam otnai gi ba persecution face to ki mangaktane aduna nangsu adumaina persecution face or kumatamda nangna khangjaba yabadudi isorgi oiba manadu nangi damta tasingna chawi nahakna face story badu nangi mangda leramba isorgi watak to pasingna su face to khraba naktani anuba natte aduga adu tasingna mak harau janingai ne maramdi persecution hen face to go mi sindu isorgi wahi tasengna makoi follow to we have say aduga isorgi wahi pasengna nga e have say aduna masana adum khangjaba yaraba mayak laraba evidence ne have say hajaninge aduga Christianity Christian nang si aseng bo itadi if you are a true Christian you will have to suffer. You cannot expect a bed of roses adagi kahani yam nuarga da leiba kahani adu obe yade in habadi yam warga depression narga leiba habas nate. You should be happy in the Lord but nangna phanyamna yam nuaina ba kan hona targazu kahani sangsar sina di nangonda always adum attack lakani spiritually aduga temptation mayam lakani haiba sing aduna mayok na batai aduna a true Christian will always fight and will always suffer but he will never be defeated or she will never be defeated. A Christian must be poor in spirit. A Christian must be meek and humble. A Christian must be merciful. A Christian should long for peace. A Christian should long for justice. Shida hai ma'am ze
tawrasi aba tawdrasi aba natte. It is all mandatory. Si mandatory ngaktane Christian ama oirgadi chanfam thokpa quality Christian amagi trait character ngaktane aduga sisi Jesu Christ gi ningtholebak ki nagarik ama oigedor mi sing amana amagi amadagi si sing su o phangani adune si aina ngasi haijaningba apong haibado asi gi gospel asi adu aina singdokningba amana asi sing asi tawraga sarkalebak changani short hazar sarkalebak changani haibadi natte ko nahakna asi sing si tawraga Christian achumba ma oirkadabasu natte ko nangna Christian achumba ma oibe maramna asi sing si tawgadabani munne khanbiyo aina hoje haigibado it's very meaningful and it's really meaningful nahakna achumba tawdurido nahakna afaba tawdurido it's not that you will become a true Christian by doing those good deeds but it is it is the reverse, it is the opposite. Nahakna achumba thabak tawdurido afaba thabak tawdurido Christian oibei maramnani haibako asine aina haijaningbado sida loisanjarage yamdi sange adubu matamdi teli aduna ai saida loisanjarage mathang tanda phangbada amuk ishori wahai isnaw singda lonena taminanaba tanjado lawjage saida loisanjarage yam thagatchuri yam harau phunokchuri aikogi nungsijaraba yam naha oiriba Chingkheinaganba Haojamna ngasigi numita Christian thajabagi maong amadi Christian singna chatkadaba lamchat sajaki matangda Matthew chapter 5 ki verse 3 dagina aikoi 13 phajana pabiduna mayamda badugi charakpa aikoi mayamda khanghanmingba kharadi haibiramle yamna nungairiba wafam amadi Christian oiba singna awa ana khangadabane haibasimadi mayak sengna haibiramle awa ana khangadabda mina koida phuba hatpa chaibadu adu khatana wala khangba nate taibung pandigi ba pap ki thabak ase thadok na bona bada nahak awaba khanglabra taibung pandalai ba phatte na khalaba taibung panbasina nangwonde yeret pumatamda nangwonde changap pumatamda madu nang ngak thokna pumatam hona pumatamda nahak awaba khanglabra karigumba khangda borabade nahak isor adugi macha oidri Yesu Kristo bu nang na thajadri maramdi Old Testament gi matamdagi ibuwa mahapu thajaduna tung iliba sing punamak taibung panbagu ngamnaba hona matamda awaba khangki haibasu matak piramid duga iro lebda am phajabade Matthew chapter 5 verse 3 dagi mana haibirambase masi akoina tawraga akoi shargale baksa kadabode nate masi tawraga isore yagada sunate adubu Christian lamo oina Jesu Christ thajaba moina aikoi isor gi macha moina masi tawgadabane isor macha mo orbe khoina tawgadabane haibane tawraga aran khum phangnaba nate isor macha oiraga aikoina madu oibagi thabak ado maduna utkadabani mandatory ni masi tokhum thokpani Christian lamo oibagi thajabagi mo osmain tawgadabani akoi lamcha sada osmaina tawgadam isorna ngasi nimidang ngasi yamna phajaba nimidang am ohenbere thank you ngasi nimita speaker oibiniba nungsijaraba kai khomatik charaba koi Chingkheinaganba Haojam koina sa hai khrobagumna mahalase theologian amanate chomnagi chamchamba member mani aikoigi leiriba thajo macha moina mahana Bible karamani study tawi habado ngasi nimita mayam da khra share tormani thank you very much am thakachur phunokchari ngasi oinade mangal media na sadokchaba YouTube ta live pijabagi thormase matang du sanjage tabirabi yegbi khudema nei sorna board panang kana pibo isno